Lamdam asigi ahanba private satellite TV channel oriba Times of Manipur TOMTV ki ahanba foundation day thoram pangthokrai. Staff singna uchara kya thakibaga loinana idan tokrai. Hakchang amasung maithong khaktamak nalaga thamoi sengdrabadi kaidonungda Ishor fawbana su ngakpiroi haina Governor Dr. Nasma Heptulan haikrai. Mahatma Gandhi na pamjaramba wakalon ado ngasigi mirolna inna bahona gadabani haina CLP leader o ibobina haikrai. Oza amadi mahiroi anigi marakta lairiba marina farabadi chakhwat lamjelda hidanaba ngamgani haina Education Minister Radesh Yamna fongdokrai. High Court of Manipur na piba order Chief Minister N. Lamjingba Sarkar asina ikai khumnadre haina Zelianrong Human Rights Protection Forum Manipur ki President Robert Gonmai na haikrai. Amade Imphal West District Police Commando na miyoi ani lupa lakh 16 ki mamal oigadaba yungang ka kona na fagatkhrai. Kurumjari Times of Manipur News meng tapri bapunapu Elizabeth na taram nokjari hauji miyam da pau sandok na pijari Lamdam masigi ahanba private satellite channel ama oriba Times of Manipur TOMTV na chahi ama mapung farakpagi thoram ngasi Urembam da leiba LG Rose Garden da pangthokrai thoram adugi mangoinana ngasi ayo puwari ga sagonariba singjamai chinga macha da leiba athauba singi khubam gi akoibada uchara kya thaki uhai panba yauna hida kana ba tongan ba makhalgi uchara sing thaba aduda hanagi kadagi executive engineer konthaujam manoranjan saruk yakhi TOMTV ki staff singa loinana uchara sing thakiba aduga mari leinana TOMTV ki editor Jit Ningombana malemgi oina honglakliba ainga sagi khalasi kharada orabasu kanbada mateng oina ba uchara sing asi thabani haiki Times of Manipur TOMTV ki chahi mampung pharak pa sidaida khoi haraukte amba myang ge seba tawjaba chahi mampung pharak basida khoi leba ki oina leiba of climate change leiba weather ki change leiba khitang do chu kanbang amna pandam da khoi uthabe thorom si pangthok chabani TOMTV na chahi ama mapung farakpa ka loinana ngasi uchara sing thabagi thaurang paikhalakpa simak afaba khongthang amani haina hanagi kadagi executive engineer konthaujam manoranjan na phongdokhi Ching the U Yantatpa, the Tawing a city, Pura, economic Kano Draba, balance uniform Oidraba, agriculture, the Suyam, Awa, but taking a pire, at Uwata, the Ching Manjida, Quina, Sangalagadi, Hoyden Hanagi, Tiny Pai, Pugi, normal do Amohan Halakane and I as Hatawi. Uchara Singh Thabadu da Saruk Yakiba TOMTV ki deputy editor Premananda Mangsa Tabamna Thariba Ukaya Sina Mapung Faduna Mahi Yalakpagum Matam gi oina thorakpa thogdo watho kaya kudakta miyam da khanghanba ngamliba channel asina miyam gi seba matom lom na tawba matamda lamdam asigi miyam na mateng pangbiu haki Akoi ngasige akoi TOMTV ki foundation misida akoina uchara sing thajabagi maramdi akoi ngasigi oina akoi malem gi oina haitare ko mahusai khal kaithare glibisa khaldang oirabasu kanbada haitare ngakpada akoi mating oigadra akoi thajagadoribni adugi mathakta mu TOMTV su upalgumna hayeng tungkoina mana pungna miyamgi dongta seba taw ngamnawai dongta ngamjagi haibagi akoi thawni jabaga loina akoi thajagadoribani Tungda Jenims Blood Bank and Transfusion Unit kapuna kusamnaduna blood donation camp amasu pangthoki camp aduda TOMTV ki staff nifuromna EPK thoramaduga mari lainana Jenims ki medical superintendent Dr. Jitendra na TOMTV na chahi ama mapung farakpaga mari lainana ngasi staff singna mioibagi punsi kannaba honabada maru oiba posakama oriba idan tawbagi wakhalona ma thabakta onthorakpa si thagat ningai ni haiki experience le rong atan ajide phamba khuliga adum chap chap this is the
जेनिम्स की ब्लड बैंक से लेंबीरक्लगा अखोई फर्स्ट ईयर मपुंग फारकपगी फाउंडेशन डे असिदैसिदा ngamlasu ngamdrasu I haiba khwaidagi akhoi achouba gift of life oiba dugumba ayaki isina kanagumba magi thawai kallurasanu haiba wakhalon aduga loinana I donate hojik tawbiri amasung kem asidaisida akhoina yamdrabada akhoigi TOMTV की मी कुमंगादगिना कुंथ्रा भावबा एक्सपेक्ट तौजरी असुमाइना अखोइगी मियाम की सेवा तौबा मी की पुंसी कनबदा अखोइ थवाइ हक्सांग यावना यावबीबा असिमगना TOMTV सही खुदिंगी सु असिगुम्बा फंक्शन असी हाइबदी I डोनेट तौबा मियाम की सेवा तौबा मियाम दा पाव मरिक चुमना फंगनबा सही लिसांग सुतना ngамबो ओइबिसनु हाइबा पाउजेल दो हाक पिजगे थैंक यू मसा मऊ फब मियोई सिंगतना अफब जाति अमा सेंब सोइदना ngamgani हाइबसी जाति की मपा महात्मा गांधी न मंगजरंबा मंगलाने मसी अखोई खुदिमंग न थबकतो ओंथोकनबा होनबा तंगाई फदबा लेरे अदुम ओइनमक हक्चांग अमसुंग माइथोंग खक्तमक नालगा थमोई सेंगद्रबदी कैदोनुंगदा ईश्वर फावनसु ngakpiroi haina मणिपुर की गवर्नर डॉक्टर नासमा हेप्तुलाना हाइख्रे ngasi स्टेट लेंगांग न सिंदुना इंफाल की जीएम हॉलदा महात्मा गांधी की चामग यांखै सुबा मपोक नुमित पालन गा मरी लेना पांगथोखिबा नेशनल क्लीनलीनेस डे की थौरमगा सरुक यारदुना गवर्नर नासमा हेप्तुलाना मखा ताना हाइखे भारत की प्राइम मिनिस्टर नरेंद्र मोदी ना महात्मा गांधी ना पामजरंबा वाखलोन अदु तुंग इंदुना लेबा असिदा स्वच्छ भारत मिशन पाइखतुना लेबा असिबु लुना नबा होनरकली मरम अदुना नुमित असी जाति की मपा ओरिबा महात्मा गांधी बु निंगसिंग बगा लोइनाना कुमोन थौरम पांगथोकलबसु लेंगा की लोइसंग सिंग सुटी थाबगी मोता स्टाफ सिंगना ऑफिस की अकोइबा मफम सिंग लुना नाना थमनबा थबक तोहनिंगे लोइनाना मिपुम खुदिमकना चैवल अमगी मनुंगदा सुपनतगी पुंग अनिखक काइथोक्तुना माना लेरिबा मफम सिंग लुना नाना सिट सेंगतोकपगी थाइनाबी थमनबा होनरसी हाइना मियामदा अपील तौखी He declared that they had non-honorary to the government workers and staff and urged them to take cleanliness to their office and workplace. He also urged all the Indians to devote at least 2 hours per week to clean their surroundings. In the 2-year-long celebration of the 150th birth anniversary of Mahatma Gandhi, 150th birth anniversary of Mahatma Gandhi's new scheme have been launched and awareness campaigns have been intensified to promote a clean and healthy environment all around us. ngasi thauram aduda deputy chief minister Y Joy Kumar, education minister TS Radeshyam, CAF and PD minister Karam Shyam, forest minister TS Shyam Kumar yauna atai MLA amadi civil amasung police ki makok thongba official sing saruk yakhi Laikhidraba jati ki mapa Mahatma Gandhi ki mitamda haikat lekat tamduna ikai khumnaba utpa amadi siren khongbana mapung oiba saktam oikhi. The first winner of the Road Blocking Secretary. First winner, Finance Budget Section and PACT section of the Western Block, New Secretariat. Horticulture section receiving certificate. Commerce and Industry section of South Block, winner of the South Block Post Secretariat. Action plan. Ai ama natraga mi ama hekta fatraga party da on sinduna chaiba ngangba si yamna laibak thibani laikhidraba leiba asigi jati mapa Mahatma Gandhi na pamjaramba wakholon adu ngasigi mirona inna ba honagadabani haina CLP leader o ibo bina phungdokrai wafam ase ngasi chamaga yankhai shuba jati gi mapa Mahatma Gandhi gi mapoknuma palan thoram ga mari leinana BT Road da leiba Congress Bhavan da pangthokpa thoram da phungdokhibani Manipur Pradesh Congress Committee na sinduna Rashtrapita Mahatma Gandhi ki chamaga yankhai shuba anniversary ki thoram aduda MPCC ki President Gai Khangam, Party ki VP Singh, General Secretary Singh, ex-Minister Singh, ex-MLA amadi Party ki luchingba kaya susaruk yakhi. Laikhidraba Rashtrapita Mahatma Gandhi ki mitamda CLP leader o ibobi MPCC ki President Gai Khangam na luchingduna lai shukatuna ikai khumnaba utki. Palan thoram aduki matangda CLP leader o ibobina haikibada numit tadre haiba British ki mayokta hingsa tawdaba ahingsa gi pambaina maithiba pikhiba luchingba amani aikhoi masal gi marakta jat bizat khaibi daba dharma gi khenaba laikhidaba jati gi mapa asigi
पोकपगी चाही चामग यांखै सुबा पालन थौरम असिना लुचिंगबा असिना पामजखिबा वाखलोन अदु अखोइना निंगसिंगबा अमदि थबक्ता ओंथोकनबा होनबा हाइबसी अखोइगी तौदबा याद्रबा इथौदांग अमानि हाइबसी काउरोइदबनी भारत पुनिंग तंबा लेबा अमा ओइनबा होनबदा लौखिबा थौदांग अखोइना काउफम थोकते अमरोमदा पार्टी असिगी मायोक्ता कनागुंबा खरना nganglibasi angakpa fawi ai ama mi ama fatre haiduna party asida onsinduna chaiba ngangba si yamna laibak thibani seda si kari fibam da lairi haiba miyamna mayek sengna khanglaba wafam amani haiki कांग्रेस की आइडियोलॉजी प्रिंसिपल मधुदा अखोई मानदबा अखोई खुदमक से माननबा वायलेंस तौरगा नंफू तौरगा गन पॉइंट सासोन तौबसिदी आईडी मसिना लास्टिंग होइगनी हाइबसि थाजदे अदुना अखोई कांग्रेस कर्मी पुनमकना आइना अपील तौजनिंगबदी अखोई खुदमक नहौनना वासकपगा लोइनना बापूजीना पामजरंबा कांग्रेस की आइडियोलॉजी प्रिंसिपल दो अखोई कायदना चलनबा बापूजीना पामजरंबदो अखोई थबक ओइना वंथोकनबा होटनरबदा ngasiगी ऑब्जर्वेशन असिगी वहनथोक लैगनी हाइबाई वाफम खरचि थमजरगा स्वाय सुम तेहनजै MPCC की थौपुबा सिंह फ्रंटल सेल्स DCC BCC amadi party की worker kayana thauram aduda saruk yakhi CWC की member su oriba MPCC की president gai khangam na haikibada ai gi punsina miyam gi yaifana ba tauba achumba chatpa non violence se yumpham oiba luchingba amani jati gi mapa haina khangnariba luchingba asigi chahi chama ga yankhai surakpa mapok numit asina aikhoi masal gi marakta hena nusinaba amadi ahingsa gi wakhalon asi chena ba khona ba changi achumbana joy oi haiba mahaki wakhalon ado aikhoina matam pumbada ningsing bachangi haiki पुनमग मफमदा मान पीरिबा पाउजेल सिदी इंग तपतबा अचुम्बा मदुद फाउंडेशन ओइरा कांदा मान खांगिबा चुमनिगी मागे सिनबानदा वा ओइना अचुम्बा चकदबनी आइखो शांति ओइबा लंबी द खोइ चंगसिनदबनी हाइबगी खोरथोक्तनतना मन थबक कोइना मागे पुंसी चुप फावदा शांति लंबीदा चतुना कोई अरोइबा जहत फावदा शांति हदरा सोलगा मलिखिदा Tungda CLP leader O Ibobi MPCC की president gai khangam na luchingduna MG Avenue da leiba Mahatma Gandhi की mitam fawba khongchat ama chatki loinana mafam adu da leiba Gandhi की mitam dasu laishu katki School की infrastructure matik chadrabasu school adu da leiriba oza amadi mahiroi ani gi marina farabadi chawkhat lamjel da hidanaba ngamgani haina education minister Radesh Yamna phongdokrai ngasi lamfel da leiba directorate of education S ki conference hall da pangthokiba pawgi mifam amada minister na chawkhat lamjel da hidanaba ngamnabagi damak haurakliba mahiroi singsu oza singna ningthina loina biba changi कथोकपन मसरुक ओइख्रबा लमयानबा हिजम इरावत अमदी जाति की मपा महात्मा गांधी बु निंगसिंगबा ओइना सेप्टेम्बर 13 तगी हौदुना अक्टोबर 15 फावबा था अमा चुपना स्कूल सिंगदा चतुना एसे डिबेट अमदी तोंगान तोंगान बा हिरम कयादा चांगदमनबगी थौरम पांगथोकनी अथौबा अनि असिगी वाखलोन हौरकलिबा महिरोइ सिंगदा खंगहनबा मथौ ताई अमरोमदा हंदक चाहि असिगी ओइना स्मॉल स्टेट सिंगदा लेरिबा स्कूल सिंग चांगदमनबदा मणिपुरना मकोक ओइरकपा असि अइखोइ पुमनमकी चौथोक चनिंगाइनी नीति आयोगना इंडिया पुंबगी ओइना कैटेगरी अहुम थोकना पांगथोकतना इंडिकेटर कयाना कुपना येंगलबा मतुंग स्मॉल स्टेट सिंगी ओइबा मणिपुरना मकोक ओइरकपदा नतना लार्ज स्टेट की ओइनासु मणिपुरना चादा marifunipan.2% फंगलकपा ngamba asi lamdam asigi chauthok chaningaini oirakliba fiba masibu manglomda chatnabaki lamdam asida leiriba aikhoi pumbana amato oina honaminaba mathautai haki school theater leire oja war pe yauri edu leite da leite edu toyena leire limited resource ati ko school dui manungda war fo oja du ga loina na limited resource manungda apoina tawjabadu gi phone oja do hausil laba school phagalaba adu idi I think we will be able to compete better atopa singa koi tawrakani khale other many things are in the pipeline akoi smart classroom toropa adagi school chale bhanak central government HRD dagi akoi da lupa crore samri ga 80 sam adu ma pire maram ha na 250 crore phamane na double mui hela pire masi pire ko se harak dagi adu impact na akoi classroom kya sara kani laboratory kya sara kani computer aided learning akoi tawrakini smart classroom ro kani aduna
matam khara changani thuna makti khudakta ubadi madudi uwa phangmai Nakal amaromda Education Minister Radesh Yamna ngasi lamdam masigi school singda chatuna chamaga yangkai shuba Mahatma Gandhi ki mapok numit kamari lainana mahiroi singa pukmen paumina duna awat apa yengsin khongchat aduga mari lainana minister na kathokpana masuruk oikraba jati ki mapa Mahatma Gandhi ki wakhalon kaya haurakliba naha sing asida khanghanba mathau tai Tungi yumbi oirakadoriba naha kaya asibu afaba purakpa haibasi makhoibu kupna senariba kayagi achoba thodang amani haiki ngasi Gandhi Jayanti numitida thabak subagi habit adai nungsinan leminaba adagi ahingsa gi matangda recitation tawdana activities kya nainara kanda magi principal mayam yauna bagi adu mi tawba school da singna su yam phasan tawe adara school amani yengamaga angang singi interact tawrakanda encourage tawramge haidana koi haksang khatel lunan mana taba koi ba khatel lunan mana taba koi pukning su wakal so lunan ma sengba pha wakal khanba minungsi saw ka thok mamba adu gi wakal lon mayam du yauna bagi koi haurai bangang sing da satra maru na satra sing tambi bagi madugi part amoina dum school khara dum yem chapan North East ki state singda CAB chanaba yaroi haiduna akanba khongjang kaya changsin khibagi makha chatharakpa oina manpack na October 3 da miyam ge oiba khongjang changsin gani haina lauthokhiba aduda mahiroi loop taruk MSU MSF desam KSC suk amadi AIMS na saruk yaduna mapung fahan gani haina ngasi DM College campus laiba MSU gi mayai loisangda pangthokhiba pawgi mifam amada desam gi VP and edition na phongdokrai Mahang na makha taraduna yelhomi sing muthat na bahonariba CABSC North East chatnaba yaroi mamangda Guwahati da pangthokpa marirak shuba nedagi conclave da nedagi chairperson su oriba Union Home Minister Amit Sana Citizenship Amendment Bill asi chatna hangani haina phongdokhiba adu North East ki praja singi ihul khangdabani haina lawi Hayengdagi hauduna CAB ki mayokta changsin gadoriba khongjang asida lamdam asigi mahiroi khunai amadi miyam pumnamakna saugat piduna bill asigi mayokta lepminarasi haki North East Forum for Indigenous People NEFIP na masigi Central Executive Meeting ihan hanba akogi Nagaland da pangthokhiba Kohima da pangthokhiba dugumba mifam duda North East ki state singda October gi tang ahum stage da hairiba Amit Shahna Piramba madugi statement dugi against the Karigumba Sigumba India ki parliament na sigi bill se amuhana masi reintroduce tawdana masi pass tawnabu honara agadi akoina mamangda handaki chahi sigi January thada koi miyamna pi hiba dugi respond modagi na saruk chamena sathiba makal gi respond pi gani haidana lawkhiba warep tugi matung ina Manipur so manpack na silaga hayeng October gi tang ahum stage da madugi khongjangji changsinanaba akoina lepnabal laikre ngasi paumi singa unabadu da MSU gi president Peter Laishomna hayeng changsin gadariba khongjang asida lamda masiki school college university singna human chain sembaga loinana kholau sing lauduna CABSC yaningde haiba utpiu haiki satharak liba October 3 ta asigumlo satharak liba agitation na cha si ahuba agitation ni sina alarming ni central government of India da hariba citizenship amendment bill gi mayokta akoi shem saduna akoi any agitation punama ki shem saduna lairi habaduni akoi mairoi lup taruna ulibsi adu masita natana akoi notice pumba dasu akoi mayulam puthok pa ba agitation akan mongi India gi mayokta haiba citizenship amendment bill natra haga sigumlaba indigenous group kudimakta singna ba yaba mulan ba yaba adugumlaba citizenship amendment bill natraga XYZ bill kudimakta adugi mongda mayokta sanction gadaba agitation adu CM saduna lai habdu media thongda thamjari JCILPS na lamdam masida sangsilakpa mitop miancha sing khandoknaba changsilakpa khongjang gi saruk ama oina ngasi Sekmai Bazar da Imphal tamna changlakpa gari singda mitop sing yaubra haiduna check tobagi khongjang sangsinkhrai ngasi sangsin khiba khongjang aduda Awang Sekmai Nongthon Ban Youth Club Awang Sekmai Advanced Women Society amadi Sekmai Protection Committee gi mihut sing saruk yakhibaga loinana Sekmai Bazar da JCILPS ki makhada mitop sing check taunabagi office amasu ngasi hangdokhi
Baby Sanamisi ki case asida police na lokhaliba case ta hauzik yauduna leriba IPC ki section sing asigi mathakta section 375 su hapchin biu loinana hanagi section sing su lokthokpa yaroi haina JSC against the murder of Baby Sanagi convener L Gyaneshwari na ngasi paumi singa unaba amada phongdokhrei ngasi thangmaiban thau ground da pangthokiba paumi singa unaba duda mahakna makha taraduna case asi ngasi fawba thintha duna leibana miyam amasung JSC na Manipur sarkar amasung police thazaba leitre case asi CBI da pahanaba haiduna takshinduna lakli adubu ngasi fawbada sarkar nasu che thakre haiba natana takshin bagi mami amata udri ngasi ga tharaga misi asi tha ani makhai henjelaklaba fawbada achumba langla langjin amata fangba leitre sarkar na tumina leisiliba sina mihat asida chenari basing kankhale haibasi mayek senglei case asibu thizinna basem kiba SIT na aranba statement kaya pisinduna case asiga mari leinana fazin kriba miyoi singbu bail pina bohonari masimak miyamgi apamagi mayoktani karigumba fazinduna thamliba miyoi singbu bail piduna thadokiba tarabadi JSC na miyamga punduna hena kanba khongjang kaya sangsina basem sare maduda natana case asiga mari leinana semkiba SIT gi IO matik chade haina lobaga loinana athubada anoba IO ama Sinna basu taksilagani haiki. Baby Sanagi Missigi Dumraba Senaba School authorities sing Pabiu Haibani Equin Haibadi Aduga Policing Asina Nasi Powda Makwegi Matagda Mihat Pagiaduma investigation Tobagi Mahuta 420 Pansilaga was school lana Salaiba Masung boarding lana Salaibagi Adumba Maransin Tanjinduna Nasi Powba court susang sit mokoina statement kaya thagali aran ba statement sing mayamama piraga ngasibaw hairiba mihat pasing asibu kannana bagi honari adu ragadi mihat pada susenarba masung school lana chalairiba boarding lana chalairiba school authority sing ase amadi maga mari leina ba singse double punishment phangbam thoi haibasi aikoi JSC ki maikai dei thamjari High Court of Manipur na piba order Chief Minister N. Birena Luchingba Sarkar asina ikai khumnadre haina Zelianrong Human Right Protection Forum Manipur gi President Robert Gonmai na ngasi pangthokpa pawgi mifam amada phongdokhrei Chingmarong da leiba pawgi mifam aduda Lomi Loop Infalis ki member H Jadumani amadi forum gi member kaya susaruk yakhi President Robert Gonmai na makha taraduna hana IFCD hairamba haujikna Water Resources Haikraba Department asida chahi humfu suraba thabaktigi potharaba mioi amabu amuk hana OSG oina thabak puhanba thawong asi forum na hakchin lawi Manipur High Court ki Division Bench na chatnaba yaroi haina order thokraba fawbada sarkar asina thawaidana G Robindro bu makha tana thabak puhanba haibasi yamna laibak thibani sarkar asina court ki order indaba haibasi angakpa amani Athubada OSG oina puriba mioi asi lokthokpiu natrabadi democratic oiba khongjang sing changsingani haiki पेपर खरगी पाउद युमफम मरगा ngasi press meet sinjabani masigi maramdi G Robindro Sharma haribase IFCD department hojikna water resource department haraga khangnariba department asidagi haukiba sahi englishingani 33 ki 31 December jida ma akhoi pension jakre adubo piklaba water resource department haraga khangnariba department asi hojik sarkar paliba NDA sarkar asina Paugi mifam aduda saruk yakhibi Lomi Loop Infalis ki member H Jadumani na haikibada lisingani tara chief engineer ki post agi pension chatkraba G Robindro bu amuk hana OSG oina thabak puhan ba haibasi expert oraba hidak amada makhum hongdok laga nauno puthokpaga pangkhakni apikpa department asida chief engineer ani thokna khaidokpa amadi chahi helaba mioi amabu amuk hana thabak puhan ba thawong asi yamna laibak thibani hiramasida court yoraktuna chatnaba yaroi haiba wafam thamlaba fawba sarkar asina amuk hana thabak puhan ba asi court ki mathakta sarkar asina leibaga chap manare chief engineer oiba yaba naha oiraba mioi kaya lairi athubada court ki wafam asi induna mioi asi thabak puhan biganu haiki mahakna sagaliba mana sahi 40 years sahi nifu puwam tamda mahaki dam aduga project mayam fail tawgibza una amuka re-engage tawge hana OSD amu oige hana cabinet decision lawkhre hana lawthobsidi akoidi asigumba thawong asi government da yamna kanna yaning ba phungdoi adu asi kanu tawrobdi akoisu democratic form of agitation se satharani hana akoi human right Zelianrong Human Right Protection Forum regi so kanna
condemn tawraga akhoi democratic form of agitation chathani haibse adum media ge pathang phongdok jabani पाव की मरकता नातिन बब्रे अमल लौजरी नुपी अखोइगिदी खोंथांग खुदिंग सेक्सिनिंगाई ngaktani मफम मतम खुदिमक्ता अइना चेक्सिंदुना तलाकली अदुबु महौसाई खोंचतनिना खुदोंग थिनिंगाई अतुमक ओय मणिपुर अहान बोइना इरमदम मसिदा साजबा निंगोल खुदो अदुबु ngasiди अखोय चिंगनानिंगाई ओइद्रे अखोइगिदमक ब्राइट इंटरप्राइजेस की निंगोल खुदो मयाई काबा निसा की मथक्ता चथबा ड्राइव की सरुक अमा ओइना इम्फाल वेस्ट कमांडो की अचौबा माई पाकपा ऑपरेशन अमदा ngarang नुमिदांग वाइरम इम्फाल जिरी लंबी की मोइदांग पोक अहैबम लेकाई मपादा जिरीदगी इम्फाल तमना लाकपा टाटा ट्रक अमा लुपा लाख कुनहुमदोई मुखी ओइगदबा इंडियन मेड फॉरेन लीकर केस चट्रुकम कोनाना मियोई अनि फारे हारी फागलबा मियोई सिंह अदुदी यांगपोपी गोलताबीदगी मुतुम रोमेन चही निफु अपोकपा लेखिद्रबा मुतुम तोलेन अमदी खोंगजोम खेव चिंगदगी चनम देवेन चही कुंथ्रा मंगा अपोकपा लेखिद्रबा CH मुहिंद्रो कवी हारी हिरामसिगा मरी लेनना इम्फाल वेस्ट कमांडो कॉम्प्लेक्स हेडक्वार्टर दा पांगथोखिबा पावगी मिफम अमदा एडिशनल SP ऑपरेशंस अमरजीत लमाबमना हाइखिबदा CMN बिरेन की मित्येंग मखादा चथरकपा वार अगेंस्ट ड्रग्स एंड अल्कोहल की सरुक अमो ओइना इम्फाल जिरी लंबीदा आयन यादबा मोंगदा यू ट्रक अमा पुरकले हाइबा अककनबा पाव अमा फंगबदगी एडिशनल SP ऑपरेशंस लुचिंगबा टीम अमना मफम अदुदा फ्रिस्किंग चेकिंग तौबदा हारिबा मियोय अनि असि युंगांग ट्रक फुल लोड अमगा कोनना फाखिबनी फागलबा पोलम सिंह असि कैथेलदा लुपा लाख कुनहुमदोय मुखी ओइगनी मखाताना FIR अमा लौखतपगा लोइनना लीगल प्रोसीडिंग चथबा हौख्रे हाइना मांगना हाइखी अखोई हुजिकी ओइना ड्राइवर गाड़ी यौरप ड्राइवर हैंडलमैन जी लोइनना केस चात्रुक से अखोई पाछोई PS ता सिनदुना मखाताबा FIR अमा लौरगा मखाताबा नेसेसरी एक्शन तौनबा हौजे अखोई इम्फाल वेस्ट की माइकैदि कन्न होनाजरी केंद्र अमा चौखटपा हाइबसी केंद्र अदुदा लैरिबा मियाम अमदि लुचिंगबा कया पुनः चटमिनबा मथौ ताई हाइना खुराई केंद्र की MLA सुशील ड्रोना फोंदोखरै ngasi खुराई नांदैबम लेकाई ग्राम पंचायत सेंदुना खुराई पुथिबा लेकाई की कम्युनिटी हॉल दा पांगथोखिबा पंचायत असिगी ग्राम सभा मिफम दा सरुक याखिबा सुशील ड्रोना केंद्र अमा चौखट हनबा हाइबसी लुचिंगबा खक्तना पुरक पंगमलोय प्रधान मेंबर अमदि जिला परिषद सिंगना हाइबा वा मियामना ताबियो खुराई केंद्र चौखटपा हाइबसी कुइना चंगदबा नते केंद्र असिदा लैरिबा मियामना लुचिंगबा कयागी थबक थौरमदा सौगतलबदी चौखट लमजेलदा मांगजिन थाना चंगसिनबा ngamba केंद्र अमा ओइगनी पांगथोकलिबा ग्राम सभा मिफम असिना मियाम की अपांबा कया मपुंग फानबा लुचिंगबा कयाना ताथोक तासिन तौबा ngamlagani हाइखी अदो अखोइगिदी लेइतबा लाइरबसिंग येंगादा लोइनों जोका सुनरबा खुदोंचाबा पीरे अदुगा होजिक्सिना पैसा अकाउंट चंगरकांदा नसाई खुसुमन पीगदो पैसादुना मोय अकाउंट चंगरकांदा पीउया अदुना नसाई फुट चहुम सागदो ड्रेन जे फुट अहुम लुगदो ड्रेन जे फुट अमा मखाइने हेन लुद्रे अदगे फुट चहुम सागदो जिना फुट चामे खैदे हेन सांद्रे लूरगना फुचामे खे अदगे लूद्रगना फुचहुम डिपार्टमेंट की फुचहुम सांगदे रोय हाइरबनिना फुट अमा मखाइ खक लूरे अदुना नसाई हाना चेलंबा ड्रेन दा इसिंग चेलंबा ड्रेन दो हुजिकी जोका की ड्रेन जे हे एना जिसकी ड्रेन जे लाबदे दे इसिंग दु चेंद्रे थेगलाबनि मनु दे चेंथोक्रे अदुना नसी अखोइ खुराई केनदा खुसेंगी ओइबा इसिंग इचाउ थोहले आयना यादव मौंगदा संगसिलकपा मियोय सिंह थिदोकनबा पुलिसना लौखलकपा सेक्शन थौरांगी सरुक अमा ओइना इम्फाल ईस्ट कमांडो अमदी पोरमपाट पुलिस की कंबाइन टीमना ngasi ayo महाबली कबुई खुल एरियादा पाक सनथी बहुंब की थबक चथखरै एडिशनल इम्फाल ईस्ट की एडिशनल SP ऑपरेशंस की TH कृष्ण तोंबी की मित्येंग मखादा अयुक पुंग 5:45 दगी तरुक मखाई अदवाई फाउबा चथखिबा ऑपरेशन अदुदा बरादा लैरंबा मियोय मरीफु रोम मसा मसा की सक्ताक चे पुथोक हंदुना मसक खंगदोपगी थबक चथखि अदुम ओइनमक थोइदोकपा मिफामी पुंदी याखिदे स्टेट हेल्थ मिशन की मित्येंग मखादा डिस्ट्रिक्ट टोबैको कंट्रोल सेल अमदी संगाई यूथ टोबैको एंड एजुकेशनल ऑर्गेनाइजेशन सिंधुना ngasi येलो लाइन टोबैको फ्री कैंपेन पांगथोखरै लिटिल फ्लावर स्कूल दा पांगथोखिबा थोरम अदुदा स्कूल असि महिरोय अमदी ओजा कया सु सरुक याखि
District Administration Imphal East na susinduna Jati ki mapa Mahatma Gandhi ki chamaga yangkai suba mapo kumon ka mari leinana district level ki oiba cleanliness drive ama pangthokrai. Cleanliness drive adu ki saruk ama oina school ki mahiroi kayana tim khaidoktana lambi sorokta chakhairamba plastic waste sing khomjin ba yamba tanabagi changdamnaba ama su pangthokhi. Thoram aduda DC Imphal East Rangitawali Waikhom SDO Singh Imphal East ki SP Jogesh Chandra Hauvisam Additional SP Operations TS Krishna Tombi Adaksha Jila Parishad Amadi Pradhan Singh Susaruk Yaki. Aina Thinkraba Lalholub KYKL ki Yam Namaru Oiba Active Member Ama Ngarang Imphal East Commando Amadi Kuntaruk Shuba AR gi Apunba Team Amana Ngarang Thambal New Market Angtha Area dagi Fare Hari Faraba Miyoi Adudi Bisnupur Ward number 9 dagi Hauzik na Umathel Makha Laikai Waikhong da Leiba Loop Asigi Self-Sal Lieutenant RK Premjit Singh Elias Singlen Elias Tomba Kawi Hari Faraba Miyoi Asi Makhatana Ain gi Oiba Thabak Singh Lokhanaba Andro Police Sinakre Hari Nakalamaromda Imphal East Commando Amadi Manga Shuba JNK Rifles ki apunba team amana Aina Thinkraba Lalholub KCP Noyon gi active member ama Kongpal Khaidem Laikai Pong Lambi Manakta ki Fare Hari Faraba Miyoi Adudi Loop Asigi Self-Sal Private Wangkhem Rakesh Singh Elias Lamyanba Chahi Kuntrani Thoi Apopa W Tomchok Singh Wangkhem Koizam Laikai Dagini Hari Mahak Loop Asigi Self-Sal Second Lieutenant Deven Koba Amagi Makhada Thabak Tawbani Hari Faraba Miyoi Asi Makhatana Ain gi Oiba Thabak Singh Lokhanaba Porompat Police Station da Sinakre Hari Zati ki mapa Mahatma Gandhi ki chamaga yangkai shuba mapo kumon ka mari leinana Imphal West Commando nasu Ragailong Gate gi horaga Minithong Machin Fauba Lamtu Sengbagi Thoram ama ngasi ayuk pangthokrai Amaromda Imphal East District Police nasu Porompat DC Lambi amadi SP Imphal East Complex sa Lamtu Sengbagi Thoram ama ayukta pangthokrai National Highway and Infrastructure Development Corporation Limited na Mahatma Gandhi ki chamagi yangkai shuba mapo kumon amadi Swatsahi Seva ga mari leinana single use plastic tingbagi matangda awareness campaign ama ngasi Ghari Youth Club ta pangthokrai Say no to plastic, yes to sustainable development haiba team da pangthokiba thoram adugi saruk ama oina airport lambi paring da lamtu sit sengki thoram aduga mari leinana NHIDCL ki director Satyabrata Sahuna ngasigi awareness campaign asi leba asigi tongan ba NHIDCL ki branch office sing da pangthokle thoram asida mahiroi kaya masu saruk yaduna plastic na mioiba khunai da piriba chaithing ki matang da wakhal tahanki Single use plastic sing asi sizinaba thingbada miyam ki achoba thongdang lei haiki Through public awareness campaigns motivating the school children the local panchayati raj institution members urban local bodies and all the stakeholders the public representatives we should join hand and fulfill the dreams of our honorable prime minister who has appealed to all to ban this plastic which is having serious health hazards the effect of plastic is very bad for the health of human being so we have to do that so I am very happy in Manipur yesterday also I visited Thowal and today in Imphal city itself people are very keen to join this movement I wish all success to the people of Manipur Bharat Sarkar na paikhalakpa Bharat Pulu na thamba Swatsahi Seva gi makhada chamaga yangkai shuba Mahatma Gandhi mapok kumon ka mari leinana Bisnupur District Water and Sanitation Committee na sinduna Bisnupur Police Station dagi Bisnupur Mini Secretariat fauba cleanliness drive chathakrai Thoram aduda saruk yakiba Kumbi Kendra gi MLA S Birana phongdokhibada Jati gi mapa Mahatma Gandhi gi mapok numita district asina palan tawba phangba nungai Mahakna pamlamba wakhalon sing Bharat ki Prime Minister Narendra Modi na nahongna na thabak amuk ontholakpasi thagatningai ni haiki Ganatantra gi nungai jeba phangi base mahaki mapandagi ni haidna yoiba khudimangna malemna khangnakiba adugumba father of the nation sigi mahaki pokhibagi chamaga yankhai subasigi palon nakhoi tawjaba ngamba koi district sina tawjaba ngamba akhoi yamna thawai sida nungai jai pamen khudimaki oina masida thawai yaubiduna koi masida pangthok chabasi yamna nungai jare
Bishnupur District ki DC Nita Arambamna Swassahi Sevaga Mari Lainana Cleanliness Drive Chathabaga Loinana Yari Makai Single Use Plastic Asi Sizinadana Amadi Hena Lu Nanba Lamdam Ohenbada Miyamna Mateng Pangbiu Loinana District Asigi Oina Thasigi Manungda District Asigi Oina Plastic KG Lising Ama Khomjin Naba Pandam Thamle Haiki Single use plastic se pura puri oina thingba aduga leiramiba hana sakhairaga leiramiba plastic singsina khomgalaga hoje khoi chathari sineba khomgalaga akoina reuse anaga recycle togibana akoi adugi pandam thamdi aduna hoje akoina collection tawraiba plastic mayam se pula oina kg 500 di helamani akoina collection tawrai se Swassahi Sevaga Mari Lainana Ngasi More Police na More Town Manungda Lam Tu Sengkrai Indo Myanmar Friendship Gate number 2 dagi Hauraga More Kaithel Fauba Tongan ba Mafam Sing Sit Sengki Town Asigi Yamna Maru Oriba Kaithel Lambi National Highway Lambida Leiba Pothole Kaya Amasu JCB Sizinatuna Semjinki Ngasigi Lam Tu Sengbaki Thabak Asida Law and Order Puriba Additional SP KH Robinson CDO Operation ki Additional SP Amit SDPO OC Yauna Sarukyaki Nakalamaromda Watam MCM Amadi Ecodomnas Moreda Swassahi Sevaga Mari Lainana More Town Kaithilgi Akoibada Lamtu Sit Sengki Moreda Leiba Nifuhumdo Shiba Assam Rifles Nasinduna Ngasi Leikidraba Mahatma Gandhi Mapok Numit Asiga Mari Lainana More Manungda Leiriba Tongan ba Jati Kayagi Miyoi Singa Punna Saruk Yaminaduna Mini Marathon Ama Pangthokre Marathon Asida Commandant Sumit Sutna Jehovah Jerry Children Home Dagi Lamthaduna More Get Lomda Leiriba ICP Fauba Chawrakna Kilometer Ahumrom Chenki Lamjel asida tongan ba nupa nupi kaya na saruk yaki tungda nifumdo shiba AR gi commandant Sumit Sud yauna tongan ba CSO leader singna lamjen asida makok mathang taraba singda mana mathum yenthokhi Chamaga Yankai Shuba Mahatma Gandhi ki Mapok Kumonga Mari Lainana Bishnupur District Police na tongan ba Mafam Marida Lam Tu Sit Sengkrai District Asigi SP Priya Darshani Laishram Additional SP Operations Khetrimayum Manihar Additional SP Law and Order Luikham Lamiyo CDO gi OC L Baifai SDPO Lakshmi Devi Thingbaizam Amade Bishnupur Police Station gi OC Dinesh na Chingba Makok Thongba Official Singna Luchingduna Lam Tu Sengbaki Thoram Adu Hogdokhi Bishnupur Bazar, Lakoipat, Bishnupur Police Station, Amadi CI College, Bishnupur ki Tonganba, Mafam Marida District Police ki Tonganba Troop Singna, Chaithoktuna Amon Akai Singh, Amadi Maru Oba Single Use Plastic Amadi Atay Plastic ki Polam Singh Komdoki. PHED Jiribam Division, Jiribam Municipal Council, JMC Jiribam Amade, Jiribam District Administration na kusamnana sinduna, Jiribam da Lariba Department Kayagi Miyoi Singh Amade, Friendly Environmental Warrior, FEW Jiribam na Mahatma Gandhi ki Chamaga Yankai Shiba Mapok Kumon Tauramga Mari Lainana, Jiribam ki Railway Station School Singh Amade, Department Kayagi Office ki Akoibada Lamtu Sit Sengkrai, Tauramadu da Saruk Yakiba Jiribam District DC Mayang Lambam Ras Kumar na Hakibada, Mahatma Gandhi ki Chamaga Yankai Shiba Mapok Kumon Thoramga Mari Lainana Jiribam da Leriba Department Kayagi Office Sing Amadi School Singa Kusam Naduna Lamtu Sengbagi Tabak Chathakrai Makha Tanasu Chathakigani Haki Ayuk pung taruktagi hauraga Akoi Shaishagi Office Complexes School Sing Colleges Sing Institutions Kama da koi first round of activities akoi chathakrai Ani suba phase oina koi na portion khara khalle haraga koi target chima Siengbang Gamna koi hauraga koi market complex fauba koi chathagani tungda mayamnasu ubiramgani koi massive cleanliness drive ama koi local volunteers sing di full support yaure haraga department sing putingmak participate tawre haraga koi chathajari Manipur Food Industries Corporation Limited ki Vice Chairman K Sarat Kumar na ngasi thauramasi yamna kanaba amani thauramasida amuka hena miyamga pukning chungsinatuna lu nana thamna bahona si haki collection tawungami individual oina tawungamba mioiduda Bharat ki Pradhan Mantri na plastic se amukta ge na sinnawa yaru haidana tatharaiba campaign asigi saruk moina haki magi degi adungu mana adu pijage haidana mayam khanganjere Bangladesh sa Manipuri Lol Mayek Amadi Manipuri Culture bu hena promote tongna baki pandamda Manipuri Library and Research Center amang ngarang Bangladesh sa Maitei singna namna khundariba Banu Bilda hangdokrai Tauram adugi manung chana ya school khwairak pamna iba punsi iche laktai haina mingthon ba isai serengi lairik amadi jila laisang themna iba dharmagi lairik nang sunupini hongnabi matung ina release tauke
Chief Guest Ohiba High School Khuraikpamna Fongdokibada Manipur State Central Library Khanghaudana Mai Chakiba Matamda Manipuri Maruoiba Lairik Amadi document kaya ut onki Asumna Matungda Thorakloi Hainingai Leite Maram Asina Manipur Amadi Malem Sida Kundariba Maruoina Manipuri Singna Library Asida Angamba Lairik Sing Khudol Tamduna Tungi Mirol Gidamak Thamhausi Haiki Zati ki mapa haina khangnariba Mahatma Gandhi ki chamag yangkhai shuba mapok kumon ka mari leidana amadi mahakpu ikai khumnaba utuna ngasi Imphal West ki manung chana leiba Kamong Sanjabung da leiba Khunai Bee Park ta u charakya thakhrei thoramadu ga mari leinana Khunai Scientific Beekeepers and Producers Cooperative Limited ki chairman Dr. S. Mangina Mahatma Gandhi bu ikai khumnaba ga loinana mahakna pamjaramba environment kanbagi wakhalon adu mapung fahanaba amadi Khunai Bee Park asi ecological park ama ohenabagi wakhalonda thoram asi pangthokpani haiki Khunai Scientific Beekeepers and Producers Company na ma Gandhi ki mapok numit magi samya kai shubam apok numisiga loinana akoina ma ngodaju akoina tribute homage piwa loinana akoina ma na pamjaramba environment kanbada akhoi company ju madugi chawba thodang ama logjabaga loinana khoi mafam je leiba khoi bee park se basda khoi usa thabagi thawai pangdok chabni Ngasi Mumlo Ringpam Village Community Hall Technopol District M Ringpam Village Authority Nongpok Ningtho Youth Club Salungfam Mamang Laikai Ikop Ningtho Development Youth Club Salungfam Amasung Enlightened People Aggressive Organization Ukhong Sangna Kusamnaduna Discussion on Merger Agreement 1949 Manipur and India Haiba Hiramda Khana Nainabagi Thoram Pangthokrai Thoram Aduda Saruk Yakiba Singna Wangangloi Singna Manipurna India da Tindringai Mamang Amadi Tillaba Matungda Orekliba Fiba Masada Marik Chumba Wafam Kaya Tilliba Miyam da Haiki Haraurok Tangkham Gram Panchayat na sinduna ngasi panchayat asigi oiba ahanba special gram sabha meeting pangthokrai Tangkham da leiba Kalika Lairembi imagi laibungda pangthokiba gram sabha aduda saruk yakiba Haraurok Tangkham Gram Panchayat ki pradhan Kulachandrana pangthokliba gram sabha sina miyam asida luchingba singi marakta transparent lehenba ngamlagani Lakadoriba chahi haibadi lisingani kunda pangthokadaba chawkhat thorangi thabak kaya miyam ga loinana khana nainabagi khudong chaba amasu fanglagani miyam gi yaifanaba thabak kaya paikhalabasu luchingba amadi miyam ga puna chatminadrabadi chawkhat pamai kaida purakpa ngamloi haiki अकोई काचिन कोया द फत्तबा लाइरिबा अदगी करिगुमा खुदोंग थेबा लंबे न खुदोंग थेबा अदगी थोंग इसिंगी लमद कैदा लोन खन्ना नाइनबा असि याम तंगाई फदना मरु ओइबा पोलम अमनी हाबसि प्रजाजिं खन्नरगा अखोना सिनबनी Amoromda Waiton Gram Panchayat na sinduna Waiton Maning Laikai gi Community Hall da Panchayat asigi oiba Gram Sabha mifam ama pangthokrai Aikogi ahal lamansing asi ngasi aina ngasi oiba sahi matang sidari hena sahi matang sang pamyan sina experience tongan ba loksing dian mayang phangi baneba Paugi merakta natin mabre ama lauzari Pabiyu, Nainabiyu, Tanabiyu, Lamjingba Times. Makhal Mathelgi Khudol, Maru Oiba Pau, Local, National, International, Sanabungi Paugdam, Mahiroi Singinamak, Maitai Mayekda, Akanana, Mapung Faraba Paung Singba, Lamjingba Times, Lamjingba Times. Isa Gi Pau Set Hadariba Hawker Singda Haibiraga, Lobiba Yaragani. Break matung da taram nok cheri makhata pauda haukiba September thagi tang kuntra gi ahing nongyaida Imphal Dimapur lambi paringi saruk ama oriba Nagaland gi Jubjada landslide thokpadagi lambi fauna ba yadana leiri Hauzik lambi paring asida pochai puba truck yauna gari chahum panduna leiri thaudo asina maram orega Imphal da petrol fanglaroidra haibagi chingnaba pokpadagi miyamna oil pump singda ngasi numidang dagi queue lepa hongnakhrei Hauzi amuk sanabagi pau phomigani
Dr. Colvin Academy Moregi Annual Sports Meet ngasi More Consumer Club ki President Saivoi Haukip na hudokre sport hudokringai mangwinana National Cleanliness Day gamari lainana social service ama supang toki Play with the Christ Cyber Team da Chathagadoriba Sports Meet Haudopaki Thoram Aduda Social Worker Thangkholun Haukip Amadi Hachin Haukip Su Saruk Yaki Loisilak pada maruba pa amuka na pizari Lamdam asigi ahanba private satellite TV channel oriba Times of Manipur TOMTV ki ahanba foundation day thoram pangthokre staff singna uchara kya thakibaga loinana idan tokre Hakchang amasung maithong khaktamak nalaga thamoi sengdrabadi kaidonungda Ishor Fawbana su ngakpiroi haina Governor Dr. Nasma Heptulan haikre Mahatma Gandhi na pamjaramba wakalon ado ngasigi mirolna inna bahona gadabani haina CLP leader o ibobina haikre Oza amadi mahiroi anigi marakta lairiba marina farabadi chakhwat lamjelda hidanaba ngamgani haina Education Minister Radesh Yamna fongdokre High Court of Manipur na piba order Chief Minister N. Birena Luchingba Sarkar asina ikai khumnadre haina Zelianrong Human Rights Protection Forum Manipur ki President Robert Gonmain haikre Amade Imphal West District Police Commando na miyoi ani lupa lakh 16 ki mamal oigadaba yunganga kona na fagatkre Ngasigi oinadi Manipuri pau matang swaida loisare miyeng tabiriba singbu Elizabeth na amukana khurumjari